Thamoida thuklaungna nungsikhiba misak amabu kainare haidana sathekta kauthokpa haibududi nungsiba karino khangdaba nungsibagi magun khangdaba pukchal sengdaba kana amagini adubu tasengna nungsiba matabu lainingoi jaba kana amadadi punsi mahakna loitra phawba thamoida dumak mamita duna leigani kauthokre kaisu khande hairagasu chanbal thongda pukling wakhaldadi matabu khangani matabu lona domen nungsiduna leigani adubu penthokpa tamduna awaba lotlaga kaisu khangdaba sabagi wani hairiba sigom puangbasu nuregi kaisu khandra haijaragasu kakthokpa ngamde mikup khuding adumak ningsingduna ta leirami ahenba kana ama thengnaragasu nureina magi maphamda pikhiba nungsiba adubu yohanba ngamba lamlanbi kana ama thengnadabana maram moiraga ngasi phawbada pakhang oiduna leiribani matik chadaba misak amasu nate ayengba amada haifet yenglaga leiringai thanja adudani mamangda leiba phone do call laglami kanana haini yengbada education minister gi werami call adu prap receive tawraga hello sir phone adu dagi minister aduna puangba nangna tharakpa report amadi nangna pirakpa documents khudikmak ai loina munni yengi aduna thabakoina thona tawnanaba ai order thoklage ai sir adudi yam nungai jare adubu nangna mafam aduda leiraga sagadariba school sing adubu kupning sinbiro aina lenga kasida education minister oina leiribagi school amadi haurakliba angang singbu sontadun leibai pamde hojikso suk chokhalaba matam asida angangna leirik tamdaba haibase aikhoigi mai sokani aduna aina yamba school college koding loini yengsinba hauradabani leirik haibasina chobu mangal ama yelibani chingda tamda afa school kaya aina sananaba mathang process haurbani Sir na haibi bumnamak loina chumi aina chacharabu mafam aduda school saragani hairubanina changadaba bumnamak loina thabikro sir don't worry adugidi aina bumnamak phanu tawkhradawani aduga nang suchananaba ready da layuko minister ado phone da wahi khara hairamlaga thamkhre puangba magi phone ado pocket adu tapna hapjeli khungang adu da chatkani haibada atai kari ama WakhaL adu da lakte melai hana lai hayengmak chatningba haibado WakhaL da phawrami puangba tapna sonjai aigi WakhaL sina oigadra kaino akhoi ani gi marakta imanda manaba ma yauribra natraga aigi nureina saklona ma lawraga ibu kai hoba laklibra magi mapumda phawkhibai holado melai gi mapam daina phawi khungang ningol ama mapam aduda lehoriba oihoriba phibam aduda thamoi mana minukse poklibra natraga nuksiba phawribra adubu aigi WakhaL sinaso khungang adu chelo haiduna insinbagum tawri asamna solaga prap pocket adu dagi phone do loktoklaga nawbada call tawi ngaiduna leirambaga chap mane sadadu mak paikhale sir kayage nangari chamurabo chamure sir halaga leiri campus manungda phare adudi ai tholangna batawrage office matamde sir khara walida yumda kaidawa yawrage yari tham ready lerum ai la dawni phone do fatkai aduga puangba room adu dagi thoglai nawbaga punna ngasidi chatlaroi khallaroi haiduna leikiba khungang aduda nahona namuk laglame gari manungda nawbana koina lakliba lamsidi sir koilas thabu kuidruba male kana lege puangba sakpham adu olaga nungai ta haire kana leite adubu mahaki ningsing khudam dile adunani aina mafam asida laklise khanghaudana waikhiba puangbagi sakpham aduda nawba wadu makha tadre pung yengbada ahum taraga leirami asum lakpana hojikte nurei hogi kholladu yawragle matam amada toina chatpa oirambani kadaida kari lei haiba pumnamak loina khangi aduna toina nuksibi mahaka phamlaga nuksi wari sapham ama oikhiba chungyagi lambi romda laklami lambi gi matai amada gari do khami aduga puangba tapna
gari adudagi kumtharaklaga mimangda leiriba lawbok uriba ching akoiba adu yengi hanadagi kaisok ahongba ma leite tamna tapna hojikti ningsinglei nong mafam asida phamlaga mahaka wari sanakhibado nurai duwa machet amata ngangdana lonthoktabi amagum leiri magi matauda takfam khangdraba puwangbana haire una saidana kauraga kaigino nangna tumina wamphong ngangdabi leidaba phanadi koire koini no mafamsida laise hayo kaidorage nangba pitana thanba mitieng ama puwangbadi yenglei aduga nungaitana thaniklaba khonjelda haire tamcha ai sem patabra aina pataba mi amoirambagira isorna nungaiba machet harawa machet ama phawba aigi pamda tamidrise tamcha komo aise yam pataba haibadu oirabro puangba nupi magi taraklibu mapi adubu taithokpi aduga sumna hairaga themjeli nangbu kanana phate haino aigi mitmangsida mari lerdi li pulau hayo ado nang sumain tawgana nure ai yam nungaiteba hayo nang kaidogu yaurage nangi nungaitebado aingona sengna loina hayo nurai adumak nungaitana khumi tamcha imado achaiba soidana thadokhlaga chakragani aidi aibu pokpa ipaso masa khangcha hode imana ibu amuk thadokhlaga chakragani aidi amwani tamcha ai imagi thawai kanba pam aigi di mana pumna magni aigi imagi kanbada ai amwai tamcha ana yobagi waragadi nang maduda yamna serious ta singana hojikti medical science am chokhalabani kamya mama tawraga imabu phananaba layengna tawra loire kaidorage apang bisadi adugi bu kappa hunabra ase hairaga puwangba nuregi makhuda do tamna paibi aduga nangsiba wari thamoigi oiba wa haina sairaga nangna sum kappa layadi kamai tawdoino kemda khangana aina pumnamak loina tawgani nangidamak tai leirisidi madam aduda sanakhiba wari ado ngasi phawba ningsingi puwangba adubu nungsibi mahakti mabu thadoklaga chatkre mahak puwaruduna adumak pendaba thaniklaba khonjelda nongdamba mabu sonduna hairi wahi khara puwangbana karigi thengna hanbibana lamlanbi mahaka ipamda nungsibaso kaigi mayek sengna taglubana aigi phangloidaba mabuso aina sukyamna nungsiba pukunbirise kaigira waroi aina tasengna waroi isor nangbudi ai tasengna warokdaba ngamte ai bosumna kayam koina wani hingduna leikhoibana ma leitrabada nungsi lambiso khongthang asina thanglaga chatpati lairadana nungsi mai kai phawba ai hanni gengbu phawde magi ai loisinbam khangdraba warise akok pari chalhanbiro kaidorage ai wari ai tasengna wari ai momonokduna harongnamuktang leijage kaidorage samsinaba sasinaba minok nongnaba hotnabada ai waba haibadu oire kaigino aigi waba sibo machet amata phawba khangbirise nupa oirabaso puwangbu mapi tare tasengna nawba magi sargi mataw adubu yengba ngamde toklo chatlase haibasu ngamde tumpak adumak yenglaga leijai khanghaude ningtham matam ko oibaga numidang oiram oikhibado taramdai koraugi ngangranaba masakna yeibada sana ihingba machu mana ningthi jaraba tamna sandokliba labuk lamhak yenglu khuding monga hada leiriba chingsang pareng pare masi oiba tai khonggangi phajaba hainaribado puwang banau bada leisilaklaga anaba tawar sarnawa yum yobada numit soitarni oi sir aidi haibangam leijaramini ase hairaga gari ado thogdoklaga mafam adudagi thoglakle khonggang lambi oibana numidang wairamgi matamda lambi ado sanjabungdagi sankarak poibagi sacha thogba hekta yade makhoigi gari ki mamangmaktada pakhang pungkak pharakpa mana san hoiduna chatliba ado gari manungdagi puwangba mahakna urami tungdagi ubada yamna manba misak ama oina tawi adubu tasengna khangdabana kaude horna du khonglaga khajiktang leithorakpada khangai hairai puwangbana nawbada nawa amta kham break khangpha phai thongda hangdoklaga thoni yangna kumthakhiraga san hoirakliba nupa macha ado maki WakhaL aduna chungnakhiba adumak asengba oiramba adudadi harauna kaisu khandana kaurakhi atomba
Nungsina kaujaba yumgi minggauni atomba asi tasengba mingdi athoiba haina kaubani kana nate nure ka hek pokminaba mokpa nupani chahi kunni thoimuki lenga oigani itha thajadana thoiba matam kuirabagi tungda puangbaga thengnaba sidadi maksar rauje ibai kumkai khumdok loraga WakhaL loiraktuna nungaitaba maithongda sadamu kontaki iyamba puanga thoibagi manak changsilaga nangbu nungaribo kamain tawre pakhang pharami nangde bangli leiri haibaduni ngamnaba khuire iyambo isu khidab ado ngaktang wari saba yaroidro natraga athuba thapak lehobra yani iyamba adum sase makhoi ani do lambi ge matai amada thaijile aduga wari do makha tana sanaba haurami khuire khunga sida lakhida baiso adubu ngaside yamna lakningba haibado oidana ektala bani ikui kui dringai nongmai madu thengnei hairuktabra athaiba makok hairaga adude imana haidi nokfet tawi puwangbado khangi mama ibe masama so mabu warawi haibado puwangba tapna makha tari nangdi kai honarige sumyumda leiribra leiri yamba kasuk tawde honaningba kaya ma kasuk honadreda hojiki matam asidadi pisana hani ekta mangthabasida tawningba tawba ngamde lairabai khoide apangba khara suduna da bakleiri kemda khanjilunada hayeng matang sum pujarakchani nahan gana ko nomu matang chabada amuka thengnase nanga tanadaba yadaba kaiguma wa leiragadi aigi nakta dum law aigi card piramge ase hairam laga puwangba card adu pirame asamna matamne thengjilakpana kuina leitharamda gari adu tawraga yumlomda mukhai thakirame athoiba so magi san kharado hoiraga yumlomda lakle sanseng ado mapam chana punsilamlaga mahaki mungda changle mama sama do mai hogatuna leirame phana ma tharaga phamthaduna kisuk khanda harau haire ima ngasidi am thajuduna hoichega nungsinaramba imphal-gi yamba puwangbado ma thengnei sama machagi wa ado tabada machada saurangna yengi aduga ma thengnaraga kaigino nangna do gyam harauridobo ha nang matamduda kari hainaki kari thoki nang kemta khangdabra nangbu pikta pikli bangang macharo atomba nachina nangi damakta kayagi matik wajaramba nangado niksingba thoktabra matung manaudine lambi lamkhangda thengnaraga so thaiduna chatkadawari gyan tarabra imana hairise machada wahai khara se sauna hairaga sama phunga domda amukon sillaga mai adubu changna ba hotnaduna leirame athoiba tapna hokraba singdo sumning singlaga leiraga kana duisi kaino ima aini yade atomba wa makhayamna tagana hojiki matamda aigi ki chilinaw phagu thajanadrabani mitopta thajaba thamubagi natro ekhaibu leite lairi haidana thina tawkhibado athoiba kari thoki kari haina ki haiba khangi aduna tumin leiri natrabadi mama si soiduna sarakpa tare haiduna jaksang adudagi thoklei aduga magi kada laklaga phamung machiduda phamtharaga puwangbana piramba card ado lakthoklaga mobile number yauriba ado magi phone da save tawsilaga momon tawjai somdana numidang wairam aduda malini pochi leiba chalubani adubo hek mega galambi da thengnaraga wari sanarame dada aibu soidana sauning poklamgani adubo ngaibiba matam khara tanga ngaibiyo ai soidana tada ki sel singdo singnaba tawjage adubo yumda toina di lakpigana aigi se tada da sitabagi haijabagi wanate aigi itanupigi khalaga aina haijabani tada mega ka hena phataba miyoi nate aduna ipa phadokna do makhaire ho kaideda ai sunangi leiriba phipamado ai khangi aduna lawi adubu khara tunadi piraknaba tawko phare adudi ai sutanaba tawrage mega do se hairamlaga chatkirami malini so yumlomda halakle mana halakpagi lambida lakbo hogi kangbu aduna yu thaklaga leibado hekurure aduda tapna haijai mapana phariba machasina lamheliba mapana kallingai tanchunba yaba tansilaga nungainaba hotnagedi haide leiregi matik nungai thoktuna leine utokna pamukreda asum lakpana yum yorakle hojikti numidangi matam haibado oirame machanupi meleina chaki singthongduna leirame nangbo kari thonglagi bema amaga muk thengna amaga muk waina he khanghaude ni matamse
Hingoldagi hangam khara he madu thongge dawbani. Ngasai thongsu thongi. Ine aidi tanbu tale da taise. Malini noklaga ayeng dine nga charase. Ngasigidi pangna ba adum tawrasi ko. Tanja adudani mapaldagi kawrakpado nupi amana Malini mi amana kawrakpa sida kanano haiduna probab thoi. Kana oiramde mayamgi khura chawbagi nupi ketuki oiduna lairam. Malini ai laini nangbo. Aima iche yam thazadi kai leirage. Imungde ekta changse. Yai kaide. Ketuki do imungda changai Malini ga puna. Melai ketuki obada harauna tawjai. Inamja Bema Nui ta chingkai miram da leibado hangchit yumda hala ani hairine. Aduna hayengdi indonge thaba khara suluisensi nangbu sangadrane. Yani inamja ilake. Phare adudi ai sumu khannaba tawrage ko. Ingka ingbaga mainaksida phamadine hauganingaroi. Adu nang hayengdu soiba yade ko. Haifam thokpa khara hairamlaga ketuki du kuina leithada adumak chatkirame. Malini tapna Chatrasu yadro nangbo Pisaduna dumak laiba yabasida Ini nungaitene Nangna sumna Miga miyumda tabak suba chatpase Melay sanado Kaisu khandaba saraga Aidi kaisu khandidayne Sel tanjabane Miga maran huran badina dedana Kam khaluna Kaisu kemda khandeba Sana Ine Nang selay sabini ne Nang buki na mauna layo haiba Karigino Nangna sunga yadrisibo Ini nungaitene nangna dumna tawbado As ine yare kaidawrage Ai cham to laisingisi Nakong nakuta hamdo eradi padhamdo Machana wa thaidokton leiba sida makha tadre malini tumina dumak leikre Matamdi khanghauba nate pung 9 tasenkre Aduba hojik phawba machanu padi yumda halaktri phone tawrabasu paide Aduna mama oiribi madhabi pothapam mama khangamde Nungaifam khangda yumyai ka aduda hangat handa chatlaga leirame Machina aduna pakana sole Asigi angang kadhaida chakrabanune Phone tawbasidangdi payo haibanida Sega maiga hainaredi phaidana Yumsida mama ai khak leihawi haibase Mana khangdrasibu kariginoba Onthokna ngangnaba wakreda aigi janupase Haina makuta pairaga leiriba phone ado hanjuna mukaso machada call tawi Adubu paide Macha khak natte nawbasu pairakte Madhabi imung adudagi mangolomda mukasu thoklaklaga gate lomda Macha halaklabra haiduna amuksu yengi Adubu halakpa kawbadi leite Asum nungaitabana di hanjalagi Pakatpada suloire Inkra kansida kadaidano pamani chalisibo Masine Aina mabu ichama tomtani haidana Piklingaidagi luna chana tawduna lakpagine Soirabani puksoi soirabani tawrise Tanja aduda geda aduda gari adu khamba ukhirame Nawbana geda hangba surame Handi haledana Masing asidine wari loisange Tasengba ma haidragadi yararoi sumsumenjalaka dawribama Madhabi mangola aduda leptana leirambadagi sumang aduda tapna kumthare Machanupaduna gari adudagi kumtharakpa ngaiduna leirame Machabu chaige haiduna Adubu chaibadi lairadana Machagi oiraklibu phibam asida ngakna yenglaga maya kaduna leiki Sonthangnana chinbaldasu sole Imagi ibungo Gari adudagi kumtharakpa phawba ngamdre Yugi nisa aduna Nawbana gari adudagi lengonaraga Luwangba imunglomda puraknaba tawi Madhabi wa amata haide Madam ai sarse magi room phawbada Haina nawbana Luwangba bu imunglomda punaba hone Luwangba marul kata phairi tawna Hoi ma Nachanga sidi khara ngaure Ima nang Nachayarbu sawganu ko ima Kumde Madhabi adumak tumin leirame Nawbana tawraga Luwangba magi roomda pasinkhirame Madhabi sofa ka aduda makok pairaga matha saduna le Nawbana kumtharakpa ngaibu oina Kuide Nawba suphat kumthare Madhabi na onsilaga Nawba Thingi yumda ningthina hanaba tawro Maru luktuna Nawba hoi haina khumi Sumna makhoi ani punna gate lomda thogle Nawba chatkre hairabada Madhabi gate adubu lolaga imungna changlaktuna Hanagu matha sana sofa aduda phamlaga Tungdana tumin phamlaga le Mahak tasengna machanupagi khanbada matha sare Tawfum amata sengna khangdrabani